Kidnap toukhiba meeoi ani security force na kanba ngamkhibaga loinana thoudok aduda chennabani haiba lalhouba KCP-PWG gi active member taruk phagatpa ngamkhre. Police tagi phoma pawgi matungina Imphal East District ki Kongpal Khaidem Laikai dagi Irom Anan Sahi Kunmari Apopa Irom Kunjakesu amasung Kongpal Kongkham Laikai dagi Ngangom Rohit Sahi Kunmari Apopa Ngangom Ibom Sahaiba meeoi ani asi KCP-PWG gi meeoi singna kidnap taukhre haibagi akangnaba pawma phangba dagi ngarang numidang pung mapalom taba matamda Imphal East District Police Commando ki team amana district asigi manung sanba Khetrigao Yungkhaibam Director Tibohma ki thabak sathaki maduda thambal khong sabal lekai dagi kidnap toukhiba meeoi adu police commando na kanba ngamkhibaga loinana thoudok adu chennabani haiba KCP-PWG gi active member tarukso Khetrigao Yungkhaibam director gi phagatpa ngamkhre hairi faraba KCP-PWG gi active member sing adudi mayang langjing tamang dagi singakham sana jawba sing atopa meng sana atopa meng dojo sahi kulumdoi apopa laikhedraba ozid lamlai mayalekai dagi soibam sital sing sahi kunmari apopa subas senjam khunau dagi maibam naresh sing sahi kunmari apopa heramani yayangpokpi dagi ningthaujam ajit sing sahi kuntaruk apopa jitian pukhau santipur dagi singsubam Thongamba Maitai Atopa Ming Amuzau Sahi Kuntra Apokpa Bobo Maitai Amasung Kangla Tombi Bazabot Manaktagi Wahengbam Premjit Singh Atopa Ming Abung Sahi Nipu Apopa Laikidraba Tom Songni Faraba meeoi taruk adudagi Maruti Suzuki Vihan ama Honda Maestro scooter ama amasung mobile phone mangaso phagatpa ngamle hairi Nakalar maramda atopa kidnap ki thoudok amada sakhangdaba singna fajiluba meeoi mari Assam Rifles amasung Thawal District Police Commando gi apunma team amana tekta kaidana kanba ngamkhre hairi Assam Rifles ki pawgi matungina sakhangdaba meeoi singna meeoi mari Nambol gi mafam amadagi kidnap taukhre haibagi akaknaba pawma fangbadagi Assam Rifles amasung Yaripur Police ki apunma team amana thiboma gi thabak sathabada Thawal District ki Charangpat singnaba gari ama khamduna sek tawbada meeoi mari adu tekta kaidana kanba ngamkhre bane tungda meeoi mari adu tekta kaidana police sinakri hairi